Bethany Diaspora Church ki Nungsiba Nanao marum apang sing Prabhu Jisu Christ gi mingda mayam bu salam tauzari ngasi su Ishwar gi wahai ngaktang aikoi paraga puning thogat minasi aikoi gi text si Second Peter chapter 1 gi verses 5 to 7 asi pasi 5 6 aikoi naidi nainare adu ra ka su amuk ningsing na naba 5 6 7 asim loina aikoi amuk hanna paminasi masi hana pathok sage maruoina aikoi mayam gi damakta Manipuri gi Bible dagi ai pajage maram asimagna maram yamna oktuna thajabada afabada khangbada nasa khudum chanjabada khang haibada ishor ningba verse 7 ishor ningbada nachin nanao oibagi chanabada nungsiba hapchillu to godliness brotherly love or brotherly kindness and to brotherly kindness love Bethany silinao sing kari no khoi gi thajabada et to haibase ningsing si add to faith genuine faith thajaba haibasi asengba achumba thajaba ohengadabani masigi damakta diligence lepa laitana thiba damna darkar oye lepa laitana honaba maru oy masi strong faith genuine faith oinanaba thajaba se asengba achumba yamna chetpa oinanaba kari no magi damakta magi support hapkadaba se haiba kanda nahandagi ekoi na papa se amuk ningsing si ko number 1 kari hapkani virtue afaba hapkani afaba khuding hapkani ani shubada knowledge khangba knowledge yaudaba yade silinao sing ishwar gi maramda ishwar gi wahai Krista gi maramda thajaba gi maramda Christian amagi punsi gi maramda loi namak aikoi khangba darkar oi ahum subada kari hapchan gani self control isha bu khudum chanjaba mari subada perseverance khang haiba manga subada godliness ishorning ba adugi matungda ngasigi maru oibase brotherly kindness aduga love brotherly kindness ishorning bada nachin nanao oibagi chanaba haibani nachin nanao oibagi chanaba brotherly kindness aduga love nungsiba masi sing asi matang aikoi gi thajabada et togadaba aikoi gi thajabada support togadaba sing aduni aduna brotherly kindness saibase karino to godliness brotherly kindness and to brotherly kindness love masi karino hairaga marup mapang ani gi marakta leiba asigi matangda kitang aikoi na gyan taba ngamgani example the Proverbs chapter 17 give verse 7a patuda a friend loves at all times achumba asengba maruba duna matam khudingda nungsiraga lay haibani chumdaba sengdaba marup nadi madu oiba ngamloi adubu tasengba asengba marup laiba matamda madugi nungsibado mapungphana laiba ngamgani a true friend loves at all time haibani ko aduga difficult to find such good friends masigumba afaba marup phangba haibasi handaki hujiki matamda yamna lukhrabani mapan thongda afaba saba
yamna aikoi bu nungsiba saba adubu magi tongjaningai ayamba thiraga khuding mak ado phangba matungda thanamlaga amuk hannasu tunghalak-taba yenglak-taba kaya su laitaba nate aduga marup nasu marup yonba marup na marup mangningai tauba kaya su laibani aduna asengba achumba marup aphaba marup matam khibikta nungsibiba marup haibasi hojikki matamda yamna phangbada lukhrabani adubu madugumba marup laiba ngamba haibasi yamna laibak phabani ishorbu thagat kadabani aduga machil manau brother description of a brother Proverbs chapter 17 give verse 17 to the higher and a brother is born for adversity he is born to bring a brother he is meant to be there for a brother in adversity awaba matamda magi manau magi mayamba magi machil manau aduna awaba tarba matamda mana magi machil manau gi damakta laiba asini ay amuktang Manipuri gi Bible da pathok sage Proverbs chapter 17 Paurau Manipuri gi Bible da Paurau 17 gi verse 17 da sumaina haibani marup na matampum na magta nungsi machin manaw na awa anagi damakta poi awa ana taba matamda ichilinaw mateng pang na ba adubuni aduna Ishwar ki wahayda aikoi bu phajana masida sing na takpibani madudi karino brotherly kindness machim manau gi chanaba haibasi aikoi Christian singi yamna darkar oiba amani masi aikoi taugadabani laihangadabani aikoi gi irakta example ama Old Testament da aikoina ubasi 1 Samuel gi chapter 20 verses 16 dagi aikoina 1 dagi 17 phawba parabadi masi ugani ahan bada 1 dagi 4 phawba masida kana gi maramda ubra haiba kanda Jonathan ga David ki marup mapang oiba Makoy anigi nungsinaba ase asukki matik yamna example oi masisu ay pathok sage aikoi gi damakta ahan bada 1 Samuel gi chapter 18 1 Samuel gi chapter 18 da smaina yamna phajana aikoi bu uhale marup mapang anigi nungsinaba se Jonathan ga David ki 1 Samuel chapter 18 gi verses 1 to 4 asida asmaina wari se lai bathok sage aduga asumna thokhi mahakna solda wa ngangba loirabada Jonathan gi thawaiga David ki thawaiga amata oiki aduga Jonathan na masamak kumna mahakpu nungsiki Numit aduda Saul na mahakpu pusinki amasung mahakpu mapagi mayumda amughan na chadhan kide Jonathan na David pu masamak kumna nungsiba maram na mahak na David ki ka walip naki Jonathan na liliba achon ba purit adu masamak na lokthok laga David ta mahaki lan pijet mahaki thangsang mahaki lirung amasung khwang yet piki masida yamna phajaba description se ure example aduga chapter 20 gi verses 16 to 17 ase ekoi amuk yengsi masida hena amuk uba phangani verse 16 da chapter 20 1 Samuel chapter 20 Aduna Jonathan na David ki imunga walip na duna hai
Jehovah na David ki yegnaba singbu laman kumbisanu. Aduga Jonathan na David pu nungsiba maram na mahak pu amuka wasak hanki. Maram di mahak na matuay bu nungsijabagum na mahak na David pu nungsirami. Aduk ki matik nungsiba asi makoy anigi marak talay. Love haibasi nungsiba haibasi Christian akoy gidamakta yamna achawba aduni 2 Peter chapter 1 gi verse 17b dasu, and to brotherly kindness love. Verse 7 da, sorry, B part. Aduna, masigi nungsiba haibagi maram asida ikoy na panbakanda. Ikoy na ningsinggadaba se karino. God's love must be born in mind. Ikoy gi wakalda. Ishwar gi oiba nungsiba. Godly love or God's love. Ishwar gi nungsiba si ikoy ningsinggadaba ni. Example da, ikoy Ishwar gi wahay da yingba matam da sumaina ubani. John chapter 4 gi, 1 John chapter 4 gi verse 7 da yamna clear oina aikoy bu takpi bani Ishwar gi nungsibagi maram asida ko. Masisu ay pathok chage Ishwar gi wahay ase pathokpa matam da hen na aikoy gi damakta mayek sengi. 1 John gi chapter 7 dagi pathok ke Johan 1 John chapter 4 verse 7 achan basa aikoi na amaga nungsinasi maramdi nungsibasi Ishwar dagi ni nungsiba mi khuding mak Ishwar dagi poi amasung Ishwar bu khangi nungsidaba mahak aduna Ishwar bu khangde maramdi Ishwar di nungsibani. Ishwar na ikoy bu nungsibi haibasi asumna utpire madudi Ishwar na mahaki amata ngaiba macha nipa bu taibang panda thabire masi ikoy na mahaki mapana hingnana bani. Masini nungsiba haiba adu ikoy na Ishwar bu nungsi haiba nate adubu Ishwar na ikoy bu nungsibi aduga ikoy gi pap ki damak penhanba irat pot oina mahaki macha nipa thabirakle. Achan basa Ishwar na ikoy bu asumna nungsibirabadi ikoy na su amaga nungsina phamto I hai. Yamna mayek sing na masida ikoy uhanbire. Love is truly of or from God. Nungsiba haibase taseng namak Ishwar dagi lakpani. Brotherly love, brotherly kindness and love haibase ikoy gi thazabada hapchalu hai. Adu aragadi masigi nungsiba machimana oibagi Channaba se kadai dagi lakani haiba kanda Ishwar dagi lakadabani. Aduna Ishwar gi nungsiba se ikoy ningsingba tabani. Aduga Ishwar na ikoy bu masigi nungsiba se pibina na ba ikoy pathana tauba thiba darkar oibani ichilinaw sing. Those truly born of God is capable of love. The same namak Yesuda thazaraga Ishwar da pokraba mising aduna nungsiba ngamgani. Nauna pokraba mising aduna minungsi chengani minungsi laigani haibani. Ichilinaw sing nungsiba haibase Ishwar da pokraba mising na makoy gi punsida utpangamgani makoy gi thamoida adugumba asengba nungsiba adu laigani. God's manifestation of love is seen in His giving of the Lord Jesus Christ to die for us. Ishwar na ikoy bu nungsiba se karamay na uba phangi karamay na uhalli aikoy gi damakta sinanabagi damakta
mahaki machanupa pibiba asida aikoina uwa phangi. We are commanded to love one another. Aikoi amaga nungsinaba se Ishorgi yathangni. Ishorna tauhaningba aduni. Aikoi masi inba mathau tai nungsinaba se aikoi gi irakta lehan batai haibani. The command of the Lord Jesus Christ, Jesu Christana piriba pautakta karma haina hai. John gi chapter 13, Gospel of John chapter 13 gi verses 34 and 35. Smaina haibani Jisuna aina nakhoida anoba yathang ama piri madudi nakhoi amaga nungsinau aina nakhoibu nungsiba adugumna nakhoi su amaga nungsinau. Verse 35 ta nakhoi amaga nungsinarabadi masina mi khudingna nakhoi aigi sabok singni haiba khangani. Love one another as I have loved you, that you also love one another haibani. Masi anoba yathang aduni. Ichilinaw sing aikhoina masi tarai lauba yade yamna stress oina masi aikhoi khangadabani. Maramdi Ishorgi apamba Prabhu mahaki apamba aduni. Aduna anoba yathang piriba ase nakhoi amaga nungsinau aina nakhoi bu nungsibagum na haibani. Masi karigidamakta no haiba kanda true disciples asengba sabok sing Jesu ki tungin bas asengba sing aduna makoi soidana masi thabak ta pangthokani nungsiba haibasi. The true disciples or true discipleship is seen in the practice of love. Nungsiba ase aikoina practice tawba matamda asengba tunginba haibadu utkadauri bani. Aduna ichilinaw sing aikoida thamningba challenge thaugatningba adudi karino. 7 features that will help build a strong faith. Aikoi gi thajabasi yamna chetpa yamna phajaba yamna mapung phaba thajaba oisunu haiba taragadi madugi damakta support darkar oye madubu build up tawningai machak darkar oiba laye. Madusing duni aikoi nahandagi matang paminabasi. Virtue afaba knowledge khangba self control isa khudum chanjaba perseverance khang haiba godliness ishoning ba brotherly love machin manau Channaba aduga love nungsiba masising se hapchanba matamda aikoi gi punsida thajaba amagi punsida achet pa thajaba mapung phaba thajaba do oihanba ngamgadawribani. Each and every aspect loinamak ase amma phau chithadana inba ngamningai lainingai aikoi hotnagadawani. Maramdi it's and every aspect is important. Loinamak maru oye darkar oye haibani. Aduga it's and every aspect will take time and effort to build them. Masi laidi lairoi matam changani masi sagat pada adubu hotnaba darkar oye hotnaba leptana aikoi tauba taragati masi oithokpa ngamani. It's in every aspect. No aspect is to be neglected. Masigi hairiba mayam ase taret ni amma phau chithaba yade haibani. Amma phau aikoi neglect tauba yade thau sadaba yade. Christian amagi punsida believer amagi punsida loinamak ase lainanaba aikoi hotnaba tai. Maramdi khudingmak ase loinamak ase darkar oye maru oye ama phau darkar oidaba maru oidaba yaude. Aduna di ama phau chithaba yade aikoi neglect tawba yade haibani. Ichili naw sing aikoi ngasi amu hanna pukning khanthasi aikoi pukning thogat minasi Ishorgi wahi asida amukasu mayamda ai pukning thogat sabani. Aikoi masi mapung phaningai masi aikoi tauba ngamningai
ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥꯒ ꯂꯣꯏꯅꯅ ꯍꯣꯠꯅꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯐꯝ ꯑꯃ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯔꯣꯏꯕꯗ 2 Peter chapter 1 verses 2 to 4 asi masida aikoi paraga loisansi 2 Peter aikoi pakhraba text ni masisu amuk han na pasi 2 Peter gi chapter 1 verses 2 to 4 Ishor bu amasung aikoi gi ibungo Jisubu Kangbagi mapana thousand amasung ingthaba na khoida yam khathan bi sanu matik mangan amasung aphaba gunda ai khoibu kaubi khiba mahakbu khangba maramna mahaki ishorgi panganna hingbada amasung ishor ningbada changba maram pumnamak aikhoida pibire verse 4 pumnamak asigi mapana mahakna aikhoida hena chawba amasung athoiba wasaksing pibire wasaksing adugi mapana hakchangi phattaba pambadagi thokpa taibang panda leiriba amang badagi nanthok hauduna ishorgi Mahausagi oiba gun aduga saruk pangmin nagani haibani grace and peace will be given masi ekoi tawba matamda ngasai gi hairi basing ase ekoi gi punsida laihanba matamda grace and peace ishor gi thawzal ishor gi santi adu ekoi da pibigani aduga divine power is available ishor gi oiba sakti adu ekoi gi punsida marang kaina laihan bigani great and precious promises are provided aikoi gi damakta yamna chauraba pajaraba ishor gi promises sing aikoi da loina pibi karbani aikoi na hujiki hairi ba punsi hairi ba palli ba taret asi loina mapung phana aikoi gi thajabada hapchallaga aikoi gi thajaba achetpa oiba matamda ishor gi promises sing aikoi gi punsida mapung phana uba phangani aduga we may be partakers of the divine nature ishor mahaki nature divine nature aduda aikoi su partaker saruk yaminaba phangadabani masini ngasi mayamda thamjaningba aikoi khudingmak ishona bor pinabibo ishunu pathana ga loina aikoi hotnasi warabasu wana lurabasu luna lepa laitana aikoi tauba tarabadi soidana mai pakani mapung phaba christian Tazabat setpa yamna ishor gi apen ba punsi adu oiba ngamgani ishor dang haktang haijaminasi wang thoi sing thoi rabai ipai bungo ishor hak puthaga ling asigi numit asidasu lahaki wahai na koi bupungning thogat piduna aphaba achumba khuding mak aikoi gi punsi da christian singi naki sebok sing naki tungin ba aikoi gi damakta darkar iba singa se aikoi bu mu hat na khanghan biduna uhan bire Paisor taba khangba khaktanatana aikoi punsida thabak oina pangthok pangamna ba nahakna pangal hapiyu nahaki loina biba nahaki thawzal adu aikoi da pina biduna mai pahan biyo nahaki aningba punsi mapung phana hingba ngambo oijage paisor nahaki ni minglen gi damakta nahaki ning thawlaiba gi damakta su hen aikoi gi punsida saruk yaba ngamna ba nahakna aikoi bu nungsibiyo panggal pibiyo bor pinabiyo masi nahaki wahai takraba khuding maki matakta su hena thawai hakchang ani maki bor pibiyo awat pa khuding mak nahakna pinabiyo anaba khuding mak Jisu gi mingda pahanbiyo aduga aki akhang kaya leiba khuding mak su nahaki thawai aduna makhoi gi thamoida sokpiyo ing thaba tap thaba pinabiyo aikoi bu nungsibiduna ngasi fauba nahaki wahai asibu taktana tahan bipagi damakta su nahak puthagat sabani lakadauri ba matamda su hen nahaki wahai asi yamna pamjana aikoi taminaraga hen su nahaki wahai gi achumba sing asi khangatba khangdokpa ngamnanaba aduga pukningda thogatpa phangnanaba nahakna bor pinabiyu aikoi bu ngak senbiyu haiduna thagat sabaga loinana
ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ